ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ 3 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯔꯛꯇꯦ, ꯑꯗꯨꯕꯨ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ꯫ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯔꯒ ꯉꯥꯎꯁꯤꯟꯅꯕꯕꯨꯗꯤ ꯅꯠꯇꯦ, ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯏ, ꯑꯗꯨꯐꯥꯎꯕ ꯃꯤꯉꯣꯟꯗ ꯃꯍꯨꯠ ꯆꯠꯍꯜꯂꯒ ꯊꯥꯒꯤ ꯐꯪꯂꯛꯄ ꯇꯣꯂꯣꯞ ꯑꯗꯨꯅ ꯇꯪꯈꯥꯏ ꯌꯦꯟꯅꯔꯒ ꯇꯪꯈꯥꯏ ꯑꯃꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯒ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ, ꯊꯛꯇꯣꯛ ꯆꯥꯊꯣꯛꯄꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯨꯝꯅ ꯉꯥꯎꯊꯣꯛ ꯆꯥꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯏꯃꯥꯁꯨ ꯅꯨꯄꯥ ꯐꯅ ꯌꯥꯝꯅ ꯌꯥꯎꯅꯤꯡꯂꯕꯁꯨ ꯃꯈꯥ ताना ꯑꯉꯥꯡ ꯎꯅꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯜꯂꯤ꯫ ꯃꯁꯥꯒ ꯐꯠꯇꯕꯅꯦ, ꯃꯈꯥ ताना ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯝꯕꯅ ꯆꯥꯕ ꯊꯛꯄ, ꯐꯤꯔꯣꯝ ꯐꯥꯔꯣꯟ ꯏꯅꯤꯡꯇꯝꯕ ꯐꯪꯂꯛꯇꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯏꯊꯛꯇ ꯂꯩꯔꯤꯕ ꯏꯆꯦꯁꯤꯡꯁꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯟꯅꯥꯏ ꯂꯣꯏꯅ ꯇꯥꯟꯅꯩ꯫ ꯐꯤ ꯁꯥꯔꯒ ꯄꯩꯁా ꯇꯥꯟꯕꯁꯨ ꯌꯥꯎꯏ, ꯃꯔꯨꯞ ꯃꯆꯥ ꯍꯧꯔꯒ ꯃꯁꯥꯒꯤ ꯃꯔꯟꯅꯥꯏ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯏꯆꯦꯁꯤꯡꯁꯤꯅ ꯃꯔꯟꯅꯥꯏ ꯇꯥꯟꯕꯗꯗꯤ ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯍꯨꯟꯕꯤꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯊꯟ ꯈꯛꯇꯅ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯖꯔꯤꯕꯁꯤ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯤꯛꯂꯤꯕꯅ ꯑꯩꯅ ꯏꯔꯟꯅꯥꯏ ꯇꯥꯟꯕ ꯑꯁꯤꯗ ꯑꯩꯒ ꯃꯥꯟꯅꯔꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯈꯪꯉꯤ꯫ ꯃꯁꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔ ꯐꯥꯎꯕ ꯃꯈꯨꯠꯇ ꯄꯩꯁꯥ ꯁꯨꯡꯂꯣꯏ ꯑꯉꯥꯡꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯂꯒ ꯊꯛꯇꯣꯛ ꯆꯥꯊꯣꯛꯀꯗꯕ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯉꯥꯡꯉꯤ, ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯉꯣꯟꯗꯇ ꯑꯗꯨꯃꯛ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯈꯣꯏꯅ꯫ ꯅꯪꯒ ꯇꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯇꯟꯁꯤꯜꯂꯛꯂꯦ, ꯅꯪꯅ ꯊꯕꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ, ꯅꯣꯏꯒꯤ ꯅꯆꯦ ꯂꯩꯔꯤꯕ ꯃꯈꯩꯗꯨꯅ ꯇꯧꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯅꯤ, ꯅꯪꯗꯤ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯏ, ꯑꯗꯨꯒ ꯉꯥꯅꯨꯁꯨ ꯂꯣꯏ, ꯑꯗꯨꯝꯅ ꯁꯦꯟ ꯇꯥꯜꯂꯒ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯈꯣꯏꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ꯫ ꯅꯪ ꯍꯦꯛ ꯂꯥꯛꯀꯅꯤ ꯈꯟꯕꯗꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯃꯊꯥ ꯁꯥꯏ, ꯅꯪ ꯆꯠꯈ꯭ꯔꯒ ꯍꯦꯛꯇ ꯉꯥꯡꯉꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯣꯏꯒ ꯑꯩꯒ ꯃꯥꯟꯅꯕꯗꯤ ꯌꯥꯗꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯁꯨ ꯋꯥꯠꯍꯟꯗꯦ꯫ ꯃꯈꯣꯏꯅ ꯁꯨꯗ꯭ꯔꯕꯁꯨ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯈꯨꯗꯛꯇ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯍꯣꯡꯕ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯅ ꯂꯥꯡꯖꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯍꯥꯏꯔꯦ ꯃꯁꯥ ꯁꯣꯜꯂꯦ, ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯕꯕꯥ ꯍꯥꯏꯔꯦ ꯌꯨꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯃꯥꯒꯤ ꯐꯪꯂꯤꯕ ꯇꯣꯂꯣꯞ ꯑꯗꯨꯅ ꯉꯥꯎꯊꯣꯛꯄ ꯊꯛꯇꯣꯛꯄ ꯀꯣꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯆꯥꯅ ꯃꯃꯥꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯃꯥꯒꯤ ꯃꯅꯤꯡꯇꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯎꯔꯨꯔꯕꯁꯨ ꯐꯩꯔꯨꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯏꯃꯥ ꯕꯕꯥ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯗꯨꯅ ꯐꯨꯅ ꯆꯩꯅꯕꯗꯤ ꯊꯣꯛꯇꯦ꯫ ꯃꯆꯥ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯐꯨꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯨ ꯐꯨꯟꯗ ꯊꯛꯂ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈꯤ꯫ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯅꯣꯏꯗ ꯇꯧꯔꯒ ꯁꯦꯝꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯂꯝꯂꯕꯗꯤ ꯏꯆꯥ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯊꯥꯗꯒꯗꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯂꯝꯂꯕꯗꯤ ꯏꯆꯥꯗꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏ꯫ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯅ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯒꯤ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯁꯤꯇꯗꯨ ꯄꯟꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯂꯥꯏꯅꯤꯡꯗ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯕꯨꯗꯤ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯊꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅꯗꯤ ꯆꯠꯇ꯭ꯔꯦ꯫ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯂꯣꯏꯕꯅ ꯄꯥꯠꯇꯒꯤ ꯆꯔꯥꯡ ꯈꯔ ꯐꯣꯏꯔꯒ ꯁꯣꯏꯔꯒ ꯇꯣꯠꯂꯒ ꯄꯤꯖꯕꯅ ꯑꯩꯁꯨ ꯁꯣꯏꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯏ꯫ ꯑꯉꯥꯡꯒ ꯑꯣꯏꯕꯒ
ꯕꯣꯕꯣꯛ ꯈꯣꯏ ꯄꯨꯄꯨ ꯈꯣꯏꯅ ꯁꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯣꯏꯕꯅꯤ, ꯍꯩꯕꯗꯤ ꯅꯠꯇꯦ, ꯈꯨꯠ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯅ ꯂꯣꯏꯖꯔꯨꯔꯤꯕ ꯉꯥꯅꯨꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯤꯒꯅꯤ? ꯏꯆꯦꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯅꯔꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯆꯨꯝꯅꯇꯪꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕ ꯈꯛꯇꯅꯤ꯫ ꯑꯩꯅꯁꯨ ꯑꯀꯟꯕ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯗꯦ ꯏꯃꯥꯗ, ꯃꯔꯝ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯏ꯫ ꯉꯥꯅꯨ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯥꯗ ꯄꯤꯁꯜꯂꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯕꯤ꯫ ꯃꯊꯪ ꯃꯆꯥ ꯄꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯑꯃꯁꯨ ꯗꯥꯔ ꯁꯟꯗꯣꯔꯛꯏ꯫ ꯈꯔ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ꯫ ꯏꯆꯦ ꯈꯣꯏꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤ, ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯜꯂꯤ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯃꯥꯅ ꯋꯥꯔꯤꯕ, ꯅꯣꯡꯃꯒꯤ 2ꯔꯛ ꯃꯆꯤꯟꯖꯥꯛ ꯍꯨꯟꯖꯤꯜꯂꯒ ꯊꯝꯂꯝꯂꯒ ꯃꯥꯅ ꯇꯧꯅꯤꯡꯕ, ꯁꯥꯟꯅꯅꯤꯡꯕ, ꯀꯣꯏꯅꯤꯡꯕ, ꯆꯠꯅꯤꯡꯕ ꯂꯣꯏꯅꯁꯨ ꯐꯕ, ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ, ꯄꯩꯁꯥꯁꯨ ꯃꯄꯨꯝ ꯐꯪꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯛꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯃꯈꯣꯏꯗꯧꯅ ꯐꯤ ꯁꯥꯕꯁꯨ ꯍꯩꯇꯦ, ꯃꯔꯨꯞ ꯈꯣꯝꯕꯁꯨ ꯍꯩꯇꯦ, ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯩꯕ ꯑꯃ ꯈꯜꯂꯒ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤ꯫ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯀꯥꯎꯔꯕꯁꯨ ꯏꯃꯥꯅ ꯑꯗꯨꯃꯛ ꯊꯥꯛꯄꯤ꯫ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ, ꯍꯜꯂꯛꯂꯒ ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯂꯤ꯫ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒ ꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯐꯥꯎꯕ ꯑꯣꯟꯁꯤꯟꯗꯨꯅ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯗ ꯍꯥꯏꯗꯣꯛꯏ, ꯃꯥꯗꯤ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯝꯅ ꯀꯟꯕꯅꯤ, ꯑꯗꯨꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅꯤ, ꯆꯥꯛ ꯆꯥꯅꯁꯤ ꯁꯥꯔ, ꯑꯗꯨꯒ ꯃꯥꯒꯤ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯍꯜꯂꯒ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅꯁꯨ ꯐꯥꯒꯤ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯂꯤꯕ ꯁꯥꯔ ꯑꯗꯨꯅ ꯅꯣꯡꯃ ꯃꯦꯠꯀꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯕꯣꯏ ꯌꯥꯎꯗꯕꯤꯗ ꯀꯣꯛꯇ ꯍꯣꯜꯂꯛꯎ, ꯀꯅꯥꯅ ꯍꯥꯟꯅ ꯊꯨꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯔꯨꯕꯒꯤ ꯅꯠꯇꯅ ꯉꯥꯅꯨ ꯉꯥꯛ ꯂꯩꯇꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ, ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯑꯁꯤ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯃꯤ꯫ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕꯅꯅꯤ꯫ ꯃꯁꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯅꯤ꯫ ꯂꯥꯏꯔꯤꯛ ꯁꯨꯡꯍꯩ ꯍꯩꯇꯕ ꯂꯂꯣꯟꯕꯤ ꯑꯃꯅ ꯐꯥꯎꯕ ꯃꯈꯣꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯋꯥ, ꯃꯈꯥꯏ, ꯀꯦꯖꯤ ꯍꯥꯏꯗꯨꯅ ꯑꯣꯟꯗꯨꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯩꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯨꯕꯒꯤ ꯅꯠꯇꯅ ꯀꯣꯛꯇ ꯑꯗꯨꯝ ꯅꯞꯇꯨꯅ ꯂꯩꯔꯕ ꯑꯪꯀꯒꯤ ꯐꯣꯜ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯅꯨ ꯉꯥꯛ ꯂꯩꯇ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯁꯥꯔ ꯃꯥꯗꯤ ꯏꯂꯥꯏ ꯂꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯨ ꯄꯨꯡꯉꯛꯏ, ꯑꯗꯨꯗꯤ ꯅꯪꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯝꯂꯅꯤꯅꯦ, ꯅꯪꯒꯤ ꯉꯥꯅꯨꯗꯣ ꯄꯨꯔꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤꯗꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯂꯒ ꯄꯩꯁా ꯄꯥꯏꯅꯕ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ, ꯄꯩꯁꯥꯁꯨ ꯄꯥꯏꯅꯕ ꯍꯣꯠꯅꯧ ꯌꯥꯗ꯭ꯔꯣ? ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇ ꯇꯧꯍꯧꯗ꯭ꯔꯕꯁꯨ ꯃꯥꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯩꯁా ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯃꯛ ꯄꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯅꯤ ꯑꯐꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨ꯫ ꯅꯣꯏꯗꯤ ꯃꯍꯩ ꯇꯝꯂꯤꯕꯅꯤ, ꯁ꯭ꯀꯨꯜ ꯀꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯝꯂꯣꯏꯅꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯍꯌꯦꯡ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯀꯥꯟꯗꯅꯦꯕ ꯅꯈꯣꯏꯅ ꯊꯕꯛ ꯊꯤꯔꯛꯀꯗꯣꯏꯁꯦ꯫ ꯑꯗꯨꯅꯗꯤ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯐꯗ꯭ꯔꯣ? ꯁꯤ ꯍꯥꯏꯕ ꯂꯣꯏꯔꯒ ꯁꯥꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ, ꯑꯩ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯏꯅꯥ ꯌꯥꯝꯅ ꯈꯨꯜꯂꯅꯤ, ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯜꯂꯞ ꯋꯥ ꯅꯣꯛꯏ꯫ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯂꯤꯕ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯗꯤ ꯀꯔꯤꯁꯨ ꯀꯣꯏꯅꯗꯦ, ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯩ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯖꯔꯃ ꯑꯃ ꯊꯣꯛꯂꯛꯄꯗ ꯆꯥꯛ ꯆꯥꯅꯒꯗꯕꯒꯤꯗ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅꯤ꯫ ꯑꯗꯨꯅ ꯁꯥꯔꯗꯨꯒ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝꯅ ꯀꯣꯏꯅꯗꯦ, ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯃꯛ ꯄꯨꯜꯂꯤ, ꯁ꯭ꯀꯨꯜꯗꯁꯨ ꯇ꯭ꯌꯨꯁꯟꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯩꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅꯁꯨ ꯀꯣꯏꯗ꯭ꯔꯦ꯫ ꯁꯥꯔꯁꯤ ꯁꯥꯔ ꯑꯣꯏꯅ ꯈꯟꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡꯗ ꯑꯗꯨꯝ ꯂꯣꯏꯅꯩ꯫ ꯁꯥꯔꯅꯁꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯁꯦꯡꯕꯁꯤ ꯑꯃꯠꯇ ꯀꯧꯕꯤꯗꯦ, ꯃꯥꯅ ꯀꯧꯅꯤꯡꯕ ꯃꯤ ꯃꯃꯤꯡ ꯑꯗꯨꯝ ꯀꯧꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯃꯛ ꯈꯨꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯩ꯫ ꯀ꯭ꯂꯥꯁ 3-4ꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯗꯨꯅ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏ ꯑꯁꯤ ꯐꯥꯎꯕꯗ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯣꯏꯅꯩ ꯑꯩꯈꯣꯏꯒ ꯄꯨꯟꯅ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯝꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯀꯌꯥ ꯑꯃꯗꯤ ꯃꯊꯛꯂꯣꯝꯗ ꯇꯝꯕ ꯌꯥꯎ, ꯁ꯭ꯋꯥꯏꯗ ꯈꯔ ꯇꯝꯕ ꯌꯥꯎ,
ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯅꯈꯤ, ꯁꯨꯡꯎꯟ ꯎꯅꯈꯤꯗꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ 10 ꯐꯥꯎꯕ ꯄꯨꯟꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛꯇꯤ ꯃꯈꯥ ꯇꯥꯅ ꯃꯥꯒ ꯇꯝꯃꯤꯟꯅꯔꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯒꯤ ꯍꯥꯏꯔꯨꯕꯖꯥꯠꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯀꯥ ꯍꯦꯟꯅ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ, ꯏꯔꯥꯡ ꯁꯛꯇꯥ ꯇꯥꯕꯒꯤ ꯅꯨꯄꯥ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯨꯕꯗꯒꯤ ꯌꯥꯕꯤꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒ 10 ꯐꯥꯎꯕ ꯄꯨꯜꯂꯛꯂꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨ ꯑꯉꯥꯎꯕ ꯑꯣꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯕꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯣꯏꯒꯤ ꯃꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯄꯨꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯅ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯀꯨꯜ ꯊꯥꯔꯛꯄ ꯉꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯈꯤ, ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇꯁꯨ ꯅꯆꯨꯡꯗꯅ ꯍꯣꯏ ꯃꯥꯏꯐꯥꯎ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯑꯍꯜ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯌꯣꯠꯊꯔꯒ ꯈꯟꯊꯕꯒꯤ ꯃꯍꯨꯠꯇ ꯐꯦꯠ ꯂꯥꯎꯅ ꯆꯠꯈꯤ꯫ ꯏꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯂꯪꯊꯣꯛꯇꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤꯀꯣ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯁꯥꯎꯔꯒ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏꯒ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯕꯤꯅꯕ ꯃꯇꯝꯗ ꯇꯝꯃꯤ꯫ ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯕꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯥꯅ ꯀꯔꯤ ꯇꯧꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯗ ꯍꯥꯏ, ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯤꯕꯁꯤ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯂꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯍꯪꯗꯣꯛꯄꯤꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯃ ꯇꯧꯕꯤꯌꯨ, ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯃꯛꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯑꯈꯪꯕ ꯐꯒꯗꯕ ꯃꯑꯣꯡꯗ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯥꯗꯨ ꯐꯤ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯍꯧꯗꯣꯛꯄꯗꯨ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ꯫ ꯅꯍꯥꯟꯈꯩꯒꯤꯃꯑꯣꯡ ꯃꯇꯧꯒ ꯃꯥꯟꯅꯗꯕꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯑꯗꯨꯝ ꯆꯤꯡꯅꯗꯨꯅ ꯂꯩ꯫ ꯃꯤꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯕꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯧꯗꯨꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯥꯅ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯂꯤꯕ ꯑꯄꯥꯝꯕꯗꯨ ꯈꯨꯠ ꯊꯤꯜꯂꯨ, ꯃꯃꯥ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯟꯗꯨꯅ ꯍꯥꯏꯔꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯈꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯒꯤꯁꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯅꯪꯅꯁꯨ ꯋꯥꯔꯧꯒꯅꯨ, ꯏꯆꯥꯅꯨꯄꯥꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯟꯗꯕꯤꯗ ꯅꯪ ꯑꯣꯏꯅ ꯈꯜꯂꯛꯂꯤꯅꯦꯍꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯉꯛꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯁꯦꯟ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯂꯧꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯑꯩꯁꯨ ꯌꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯅꯤ, ꯑꯍꯟꯅ ꯍꯥꯏꯕ ꯋꯥꯗ ꯇꯜꯂꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ꯫ ꯑꯩꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯏꯟꯗꯣꯝꯆꯥꯗꯨꯁꯨ ꯈꯪꯂꯕ ꯃꯥꯜꯂꯦ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯃꯥ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯊꯤꯡꯂꯣꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯑꯩꯅ ꯊꯦꯝꯅꯧꯗꯨꯅ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯈꯣꯡ パꯏꯗꯨꯅ ꯈꯨꯔꯨꯝꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ꯫ ꯃꯤꯁꯨ ꯂꯩꯇꯦ꯫ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯇꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩꯅꯁꯨ ꯍꯣꯏ ꯐꯔꯦ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯃꯥꯒ ꯂꯣꯏꯅꯧ ꯍꯥꯏꯔꯕꯗꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯏꯟꯗꯣꯝꯆꯥꯈꯣꯏꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯗꯨꯃꯗꯤ ꯉꯝꯂꯣꯏ꯫ ꯃꯥꯒ ꯑꯩꯒꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯁꯦꯝꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅꯗꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯑꯣꯏꯖꯔꯕꯁꯨ ꯑꯇꯩꯒꯤꯗꯤ ꯅꯝꯕꯔ ꯂꯧꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯆꯣꯏꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯕꯅ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ ꯄꯥꯏꯅꯗꯦ꯫ ꯃꯥꯁꯨ ꯍꯥꯟꯅꯗꯒꯤ ꯐꯣꯟꯕꯨꯗꯤ ꯄꯥꯏꯗꯕꯅꯤ꯫ ꯑꯩꯅ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤꯁꯨ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯛꯏ꯫ ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯁꯨ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤ꯫
ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯏꯀꯣꯏ ꯀꯣꯏ, ꯆꯨꯝꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯤꯉꯩꯗꯗꯤ ꯐꯨꯅꯔꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ, ꯇ꯭ꯌꯨꯁꯟꯁꯨ ꯆꯠꯃꯤꯟꯅꯔꯤꯕꯅꯤ, ꯁ꯭ꯀꯨꯜꯁꯨ ꯆꯠꯃꯤꯟꯅꯔꯤꯕꯅꯤ, ꯈꯨꯗꯤꯡꯃꯛ ꯇꯧꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯏꯀꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯔꯕꯁꯨ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕ ꯅꯠꯇꯕꯅ ꯑꯩꯁꯨ ꯈꯧꯇꯛꯇꯤ ꯈꯔ ꯆꯥꯏ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯑꯩꯒ ꯀꯣꯏꯅꯖꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯗ ꯑꯗꯨꯝꯅꯒ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯈꯣꯏꯅꯁꯨ ꯈꯟ ꯐꯥꯎꯕ ꯈꯜꯂꯝꯂꯣꯏ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯥꯔꯒ ꯑꯩꯅ ꯅꯁꯝ ꯀꯛꯊꯠꯂꯨ, ꯏꯔꯨ ꯂꯨꯖꯊꯣꯛꯎ, ꯑꯐꯕ ꯑꯅꯥꯟꯕ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯁꯦꯠ ꯆꯥꯎ꯫ ꯅꯨꯄꯤꯕꯨ ꯃꯥ ꯈꯛꯇꯔꯥ? ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯀꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯀꯣꯏꯔꯨꯁꯤ ꯅꯨꯄꯤ ꯄꯨꯅꯔꯒ ꯍꯥꯏꯕꯗꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯀꯗꯧꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯀꯤꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯁ꯭ꯀꯨꯜꯁꯨ ꯀꯥꯎ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯃꯉꯣꯟꯗ ꯀꯜꯂꯛꯍꯜꯂꯨ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯅꯪ ꯄꯥꯝꯂꯛꯂꯕꯗꯤ ꯅꯪꯅ ꯋꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯋꯥꯍꯜꯂꯨ, ꯆꯥꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯦꯝ ꯅꯧꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ꯫ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯃꯉꯣꯟꯗ ꯍꯩꯅꯕꯤ ꯑꯗꯨ ꯂꯥꯛꯏ꯫ ꯏꯟꯗꯣꯝꯆꯥꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯅꯪꯅ ꯁꯦꯝꯕꯤꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯄꯤ꯫ ꯏꯃꯥꯈꯣꯏꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯁꯨ ꯀꯤꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯐꯤꯔꯣꯟ ꯑꯁꯤ ꯏꯃꯥꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯩꯁꯥ ꯑꯔꯩꯕꯅ ꯂꯩꯖꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯒ ꯁꯦꯠ ꯆꯥꯏ꯫ ꯃꯥꯒ ꯑꯩꯒꯗꯤ ꯁ꯭ꯀꯨꯜ ꯄꯨꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯂꯩꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯀꯅꯤ, ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯅꯤ, ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯎ, ꯏꯕꯥꯅꯤ ꯀꯅꯥꯅ ꯍꯦꯟꯅ ꯃꯥꯔꯛ ꯋꯥꯡꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯍꯜꯂꯤ, ꯑꯩꯁꯨ ꯄꯥꯔꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯕꯗꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ नत्रगा अचा अथक माना पामजबा अदुमा अइना लेबिरई इमाखोइदगी पैसा लौद्रबसु अइगी लेजबा अदुदगी अंगंबा खरदी अदुमक लई अइनाका सुमना लेबिबा फिरम फारन सेलगा थोलकपा सिदी मासु इकाइबबुदी इकाइजरिबनी अदुबु अइना याम फजैका हाइख्रबदी यामना थीना हराउजै इदोमचा खोइनसु अइबु ममौ ओइबदी तसेंगना पामी पिकलिङैदगी हौना होनबा कली पैसा पाइ हाइबा खतनतना युम कोइगदबा नुपी हाइबसी लेकाइ असिदा पुन्ना लेमिनबनीना मखोइसु लोइना खंगलिबनी अदुना अइबु मखोइगी ममौ ओइबदी तसेंगना पामी मचाना पाम्बा खतनतना अदुगा अइनसु असुमना हाइ अइ लेकाइददी लेइरो इन्दुमचा माना ngaꯎꯕ फरगा ग्यान ताबगा अइसु सतलाउना लेथोखिगे इन्दुमचा खोइना माबु फनबा अमुक फाजिनबियु हाइदुना तत्तनबुदी हाइ मासु स्कूल अदुम तोइना तोइना कारबनिना इबानिसु पाउ अदु तोइना तोइना फौनद्रे एग्जाम गी अमुक हना प्रैक्टिकल गी अमुक तौ ngaha खतनी वरी सानरिबा मासु हना लेरमलिबा फिबम अदुदगी फना यामनदी होंगक्ले अइसु नुंगाइ माना ग्यान ताख्रबदी मागी मनाक्तगी लापथोक्लनी खनबदा अइना मागी मनाक्तगी लापथोंनिंगलिबसी अइ अतोपा नुपा कोइगे हाइबगिदी नते लेकाइ ओइबना अइना सुपामजदी अखोइना खंगक्लबसु अइंगोंदा यामना ngang खनबगिनी अइदी माबु यामना अथुबा मतमदा ग्यान तारकपा फरकपा अदुनि अइना पामलिबसी असुमना मासु हानागी मतौगुमना लाक्ले ममांगदा माना नुसी पामी हाइदुना हाइरुरिबा मखोइ स्कूल पुना तमिनबा नुपी अदुना ममानबीसिंग अदुदा असुमनासु हाइबजानी सिगी नुपासे अइंगोंदा नुसी पामी हाइरमलगा अइना याबिगिदबदगी ngauduna phaiduna matam kharadi mana school ka karaktribado aigi wakhalda angawbo oiduna leirubani mase amuka ngahange harabadi aigi khutalai ngahansira yengsira haiduna hainabadagi mamana bising adunasu yaine yengsi haiduna mabu nusiba pamba saduna mamana bising aduga sillaga mangonda hanna dauna amu karim ka thaina biba aina nangonda nusi pami haikhitribado gina taw yengge tawbane ado nangna school ka karaktribado karigino nangna school karaktabado ai kayam wai khangbra asumna nushiba mapungning ongadaba wahai wata irang pharang tawsillaga nupi aduna mabu amuka hanna sumba hore matam kharadi nusiba saduna asapo chathokpa school lakpagi lobala hali
ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒꯁꯨ ꯑꯃꯨꯛ ꯊꯤꯜꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯆꯥꯊꯣꯛꯅꯤꯡꯕ ꯊꯛꯇꯣꯛꯅꯤꯡꯕ ꯂꯧꯅꯤꯡꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯕꯨ ꯅꯤꯖꯔꯨꯕ ꯀꯧꯕꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯂꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯁꯨ ꯑꯃꯨꯛꯀ ꯌꯥꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯨꯡꯉꯥꯎꯉꯥꯎꯕ ꯑꯣꯏꯈꯤ꯫ ꯁꯣꯝꯗꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯒ ꯀꯣꯏꯅꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯁꯟꯗꯦ ꯑꯣꯏꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯄꯨꯟꯅ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯕꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯑꯆꯥ ꯑꯊꯛꯁꯨ ꯑꯩꯅ ꯑꯗꯨꯃꯛ ꯄꯤꯔꯤ꯫ ꯃꯥꯇꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯕꯤꯗ ꯅꯨꯄꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯣꯝꯆꯥ ꯈꯣꯏꯅ ꯈꯪꯂꯝꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯝꯒꯗꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯐꯤ ꯃꯔꯣꯟ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯅꯨꯄꯤ ꯎꯅꯔꯨꯗꯣꯏꯅꯤ ꯀꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯆꯠꯈꯤꯕꯖꯥꯠꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯣꯝꯆꯥ ꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯗꯨꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯑꯩꯒ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯩꯖꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯄꯤꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯣꯝꯆꯥ ꯈꯣꯏꯅꯗꯤ ꯈꯜꯂꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯆꯥ ꯑꯊꯛ ꯃꯐꯤ ꯃꯔꯣꯟ ꯑꯗꯨꯝ ꯂꯩꯗꯨꯅ ꯂꯥꯛꯄꯅ ꯑꯩꯅ ꯃꯌꯥꯝ ꯂꯩꯔꯒ ꯄꯤꯕꯗꯨꯗ ꯃꯈꯣꯏꯗꯤ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯐꯥꯎꯕꯗ ꯑꯩꯁꯨ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕ ꯈꯪꯗꯦ, ꯏꯟꯗꯣꯝꯆꯥ ꯈꯣꯏꯁꯨ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯗꯨ ꯈꯪꯗꯦ꯫ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ, ꯁ꯭ꯀꯨꯜ काबसु लोइसिनरकदोरे। एग्जाम कुइद्रबा स्कूल काबगिसु लोइसिलक्कद्रबा मतम असिदा नुपी अदुना अरोइबा ओइना ममानबिसिंग अदुगा प्लान सिनारगा फेयरवेल नुमित अदुदा माबो अमुक्का हन्ना अइना नहादगी नंगोंदा नुसी पामी हारिबदो फगी तौसिनबनी हाइदुना फोंदोरकपदगी मा मावबगी मतौदुदा अमुक हंजिलई। अमुक्तसु नतना अनिरक माना सानादुना थंबिरंबा अदुदा मीगी ममांगदा इकाइजबदगी हंदफौबा सीगे हाइदुना होनबदगी इंदोमचा खोइना थेंनबदगी करिनो नंगना तौरिबसी हाइदुना खुदक्ता अइंगोंदा फोन तौरई। नंगा करी हाइनरगे करी साउनबा यावरगे माना असुमना तौरिबसीबो हाइदुना अइसु करीमता खंगदबना अइदी कैमतगा हाइनदे इंदोमचा मागा अइगा पाउ फौनदबदी यामना कुइरे। एग्जाम कुइसिलक्ट्रे हाइदुना अइना मांगोंदा लाइरिक पानबा हाइखिबनी। इबानी उन्नदबसु कुइरे पाउसु फौनदे हाइबदगी इंदोमचाना ngarang nahan kata unabani haiduna chakriba aduna kana इंदोमचागी वादु ताबदा अइसु पुंगंgai aiga magadi unade aduga mana unariba aduna kanano haiba ai khangde। इंदोमचा यारगदी होम खुदिंग मंगोंदगी सेंगना खंगदोकबियु aidi karimata khangde haiduna अइसु फोन थम्मी। फोन अदु थमखिबगा अइसु यामना साउनिंगी। नहादगी इथौ सुनतना इथौ सारगा अंगावबा अमगी मतौगुमना लेगदबा महाक्तुबु अइना मिरोन तारंगनबगिनी हाइदुना लोइनदुना लेइरे। इमा इपागी वासु अमता तादना लेकाइगी नुपासिगा अइना तुमिना पाउ फौनरिबा इमानबिसिंगनसु अइंगोंदा थीना ngangi अइखोइगी नुसिनबा नुपादी नंगोंदा लोइना हाइदुई अदुगा नंगी नुसिनबना अइखोइदा करिमता हाइदोक्ते हाइदुना इमानबिसिंगा अइगसु संगनदबा कौसु कौनदबा मागी मरमगिदमक्ता हाइदुना यामना सावी। अइ इथन खता यामना साउजै पेनसु यामना पेनजदे। नोंगालगा इंदोमचाना अइंगोंदा फोनदा वरी साबदि नुंगाइररोइ हाइदुना पुख्रीदा थोक्लउ हाइदुना कौथोई। अइसु इचमतमना थोकपदि यादबना फी सुसिनबा सादुना फी खरा पुथोक्तुना सुरगा इंदोमचा इबानी वरी सानै। अदुबु नुमित अदुदा इंदोमचाना सुमना हाइरई अइगी इचानुपासि अइदी नहान मखै नंगा वरी सानरिबरा कोइबा चटपा उनबा चटपदो नंगानि हाइदुना लेरंबनी। अदुबु ngarang aina mangonda wa fajana hangba matamda hana mangonda yabirakidaba nupi aduna mabu nusi pami haiduna irang tosilakpa moithem tawbadagi masu tasengna nushiraboi ningduna nupi aduga amuk hanjinarubani hai। aina kayam kuirabagi wari no indomcha haiduna hangi kharadi kuiraba male nang karimata khangdra haiduna ingonda hanglai। aina su aidi karimata khangdi indomcha school punba sunate मादी स्कूल चलीबनी हाइदुना अदुम चटकी हलगलगा अइसु तोइना दि सानदे मासु हानदगी खरदी फरकलबनीना लाइरिक पारिब्रा करी तौरिबनो हाइदुना अइसु अदुम खंदोक्तुना लेबनी। माना सुमना ज्ञान तारकपा फरकपा सिदा अइसु हराउरिबनी। अदुगा माना अइ खंगनदबिदा नुपी अतोपा म कोइरंबसिदी अइ यामना नुंगाइते।
ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯒꯦ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯇꯪꯗꯤ ꯂꯣꯏꯁꯤꯜꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯨꯛꯎ ꯍꯥꯏꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯒ ꯀꯣꯏꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯁꯥꯎꯏ. ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯣꯏꯅꯦ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯖꯔꯨꯔꯕꯅꯤ. ꯌꯥꯔꯛꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ. ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤ ꯀꯔꯤ ꯋꯥꯈꯜꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏ. ꯃꯥ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯦꯅꯦ ꯏꯕꯦꯝꯃ. ꯍꯟꯗꯛꯇꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯊꯦꯝꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯔꯣꯏꯕꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ. ꯁꯤꯃꯇꯪꯒ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯡꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯏꯟꯗꯣꯝꯆꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯑꯩꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ. ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕꯅꯤ. ꯑꯩꯅ ꯁꯨꯝꯅ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅ ꯇꯧꯔꯒ ꯏꯃꯥꯈꯣꯏꯅ ꯏꯟꯗꯣꯝꯆꯥꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯑꯝꯇ ꯊꯦꯝꯍꯜꯂꯨ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯏꯟꯗꯣꯝꯆꯥ ꯌꯥꯔꯛꯀꯗ꯭ꯔꯥ? ꯑꯍꯥꯟꯕꯒꯤꯗꯤ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁु ꯌꯥꯔꯦ. ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯊꯦꯝꯕꯗꯨꯗꯤ ꯑꯩꯁꯨ ꯉꯝꯂꯔꯣই. ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯂꯣꯏꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ. ꯑꯃꯠꯇꯁꯨ ꯀꯧꯅꯗ꯭ꯔꯦ. ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯦ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇꯁꯨ ꯈꯪꯍꯟꯕ ꯅꯠꯇꯦ. ꯍꯟꯗꯛꯀ ꯑꯃꯨꯛ ꯂꯣꯏꯅꯔꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯐꯔꯛꯀꯅꯤ ꯐꯔꯛꯑꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯏꯃꯥꯈꯣꯏꯅ ꯈꯪꯅꯔꯛꯂꯕꯗꯤ ꯁꯥ ꯂꯥꯟ ꯇꯥꯒꯅꯤ. ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯏꯟꯗꯣꯝꯆꯥꯈꯣꯏꯅ ꯉꯝꯅꯕ ꯇꯧꯕꯤꯔꯣ. ꯑꯩ ꯃꯇꯦꯡ ꯀꯨꯏꯅ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯃꯥꯅ ꯋꯥꯈꯜ ꯇꯥꯗꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯕꯗꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯑꯩꯅ ꯃꯥꯕꯨ ꯃꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ. ꯑꯗꯨꯒ ꯑꯩꯒꯤ ꯋꯥ ꯐꯥꯎꯕ ꯇꯥꯗꯕꯤꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯉꯝꯂꯤꯗꯨꯅꯗꯤ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯗꯨꯅ ꯐꯥꯊꯕ ꯉꯝꯒꯅꯤ? ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯈꯤꯒꯅꯤ. ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ ꯑꯩꯁꯨ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯕꯤꯔꯅꯨ. ꯏꯟꯗꯣꯝꯆꯥꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯂꯣꯏꯅꯕꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯏꯟꯊꯣꯛꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ. ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯆꯔꯒꯦ. ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯔꯒꯅꯨ. ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯜꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯟꯗꯣꯝꯆꯥꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ. ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯉꯥꯡꯒꯦꯔꯥ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯃꯥꯒꯤ ꯃꯊꯃꯣꯏꯅꯕꯨ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯒ ꯃꯉꯣꯟꯗ ꯏꯟꯗꯣꯝꯆꯥꯈꯣꯏꯅ ꯄꯦꯟꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯗꯣ ꯍꯥꯏꯍꯜꯂꯝꯃꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯈꯔꯗꯤ ꯐꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ. ꯑꯦꯛꯖꯥꯝ ꯃꯅꯨꯡꯒ ꯑꯣꯏꯕꯒ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯑꯗꯨꯝ ꯂꯩ. ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇ꯭ꯌꯨꯁꯟ ꯇꯧꯕꯤ. ꯍꯣꯝ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯨ ꯌꯥꯎꯏ. ꯑꯉꯥꯡꯁꯤꯡꯒꯤꯕꯨ ꯍꯣꯠꯅꯕꯅꯦ, ꯉꯥꯅꯨꯁꯤꯡꯒꯤꯕꯨ ꯍꯣꯠꯅꯕꯅꯦ, ꯑꯩꯒꯤ ꯀꯣꯂꯦꯖ ꯀꯥꯅꯕꯒꯤꯕꯨ ꯍꯣꯠꯅꯕꯅꯦ. ꯏꯃꯥꯟꯅꯕꯤꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯟꯕ ꯐꯪꯗ꯭ꯔꯦ. 12 ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯂꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯃꯥꯈꯣꯏ ꯑꯃꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯏ. ꯃꯈꯣꯏꯅꯁꯨ ꯏꯃꯥꯏꯕꯦꯝꯃ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯅꯨꯄꯥꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅꯩ. ꯑꯩꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯥꯎꯗ꯭ꯔꯦ. ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ. ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯃꯣꯠ ꯆꯥꯟꯅꯖꯕ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯗꯨꯅ ꯂꯩ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯏꯄꯥ ꯐꯠꯇ꯭ꯔꯦ ꯉꯥꯎꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯤ. ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯇꯥꯟꯁꯤꯟꯗꯨꯅ ꯏꯁꯥꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯔꯕꯗꯤ ꯃꯤꯁꯨ ꯀꯤꯗꯕꯅꯤ. ꯇꯧꯅꯤꯡꯕꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯕꯅꯤ. ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕꯁꯨ ꯉꯝꯕꯅꯤ. ꯇꯨꯁꯣꯟꯅꯗꯨꯅ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡ ꯊꯣꯛꯄꯁꯨ ꯉꯝꯂꯣꯏ. ꯃꯤꯒ ꯄꯨꯟꯕꯁꯨ ꯐꯪꯂꯣꯏ. ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯃꯤꯅ ꯃꯊꯛ ꯑꯗꯨꯃꯛ ꯊꯪꯈꯤꯅꯤ. ꯌꯥꯝꯅ ꯇꯨꯁꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯟ तानबा याबा लंबी थीरगा पैसा पाइनबा होनसी मी अममम ओइबा ngamnabasु honabiyu अखोइगिदि पैसा लेतबना इसाना होनजरगा नुपी अमा ओइरुबगी इसागी हयेंवाइ लुहोंबा मतमदा पुनबगीदमक्ता अहुनपो लांसिनबा असिनतना मखाताना इसाना पैसा पोथोकजरगा इहे इसिंग तंबदि ngamjahौद्रे इमा इपाना सेंबि साबिदुना इहे इसिंग तमलिबा नखोइगी ओइनदि पिकलिङैदगी नसागी नरनाय अदु थमजिलु इमा इपाना नखोइबु फ्रीदा लाइरिक तमहलिबनी मतम मांगहनदबिदा पैसा तानबगी लंबिदसु खोंदाबियु अदुगा लेकाइगी इंदोमचागी मचानुपा अदुगा थेंगनरिबा नुपी अदुदसु अइना करिगुंबा खरदि हाइनिंगी
Nangna nungsu nungsidaba leiraroi khalaba nupa aduda asumna sanabiganu mi amagi punsi haibasi khwaidagi hena lubani nangna karisu leitana khaliba adu mama mapagi mamittadi manini sanani macha adugidamakta mama mapana tawba ngamloidaba karisu leite nangbu nakhoigi ima babana nusiriba adugumna migisu mama mapana mabu nusiribani nangi wahai amana migi punsi thawai mangbasu yaribani nangi wahai amana migi punsi kangi haibasu ngamlibani maram asina migi makada pamdrabadi pamde yetke haiduna khaluganu lainingdaba nungsidaba mahaktudi yaningde haiduna haidokho natragana aigi khangna chanaba lei haidura phajana haiduna kemduna thadokbiyu nungsu nungsidana nungsiba saduna migi thamoibu wahalabadi nangsu nongma natraga nongmadi nungsibagi pap soidana pugani matam adudadi nangna khangjaroi nangna mamang thakta tawkhribasing adugi pap soidana phanglibani haibadu maram asina nupi oirabasu nupa oirabasu gyan taminarasi mingonda sumna wahanba otba naiba asi toklasi haijabaga loinana ngasigidamaktadi matang asida loisinjarage loibafao tabiriba khwai khudingmakpu amukka hana ikoknona khurumjari.